ngase phong ki batungan tungan ba manipuri se phong singdagi maroi bi ipauk sang khongosaraga manipur top channel ki mekedi ki myam na thamjagi hanbada naharol gi thodang pokchi da khongosaraga wangoi da FPS agent hapsilakgi nupi masel funadun iran thokre wangoi kendra gi han MLA oiramba oinam lukhoi gi akanba supporter worker singda National Food Security Act napsa gi makhada lakpa public distribution system PDS ki fair price shop singi agent hapsin babu pen da bamusum yaning da pungdok tuna wangoi kendra gi MLA kuraizam loken gi worker singna irang horakre wangoi kendra gi oina punna fair price shop ki agent taruk lebi gi manung da agent ahumbu hana kendra sigi MLA oiramba oinam lukhoi gi akanba supporter singdagi khalakpasi hauzik kendra sigi MLA oina lairiba khuraizam loken bu ikai khumnadaba manba sarkar gi thawong ne haiduna irang adu horakibani ex MLA o lukhoi gi supporter oina lairiba singi maraktagi FPS ki agent oina khalaba agent ahumna konba area oiriba wangoi kendra gi khaidendagi iramsi 5 hawgi Turel Khongbal da leba tuan mafam singde agent sing aduna sieng yen na bohona rakpada sieng yen be yaroi heduna MLA loken gi supporter singna irang horak pada gi nakal ani gi supporter sing gi marakta ungkhatna duna irang adu thokibani MLA loken gi supporter nupi sing aduga ex MLA lukho gi supporter nupi sing adu gi marakta ungkhatna ba hengalaktuna khut phau thana duna funaki masam phoinaki khana sainabi gi irang adu hiena sauk thoraktana ba masum lakshina ba wangoi police ki team laktuna horaki khana saina bamus ungkhana ba duna maram oiduna hairibe agency na dugi area da miyam napsagi singing sing adu yen thokpa ngamdana laidi hairi hanagi MLA olu khogi supporter workers sing marak gi agent oina hapsilaktuna sing gelakpa du pen bamus yaning da ba phongdok loduna nupi singi makeri gi phongdo rakibda wangoi kendra da hauji tawriba napsagi FPS ki sing yen thokpa gi mawong sidi manipur gi ate kendra amata ta tawna da ba mawni Sarkarna nampu hapu sisinaduna kendra sigi MLA ama laina mikhal sauna maithi horab ex MLA amagi supporter da agent hapsilakpa si yaningde kendra sida apunba FPS agent taruk leibigi manungda hauzik MLA loken gi supporter singi maraktagi agent ahum amasum ex MLA olo khoigi supporter singdagi agent ahum tuana thamba sina kendra sigi miyam gi mihut oina hauzik leiribe MLA khuraizam lokena Hamoi sing namusum niam sumna kendra gi miyam na napsagi sing yena na bohona rakpada ayet pa apan boygani MLA lokena kendra gi praja sina thapuding gi sing gi sakthung amasum keji masing suna sing phangana na bohona rakpada ex MLA lukho gi supporter sing gi agent ahum sina ngehak leitana yai khai thingai ba amasum MLA loken gi mingcha thina ba thapak torak pa yabagi oithokpa leibana sarkar niam sumna haus miyam gi mihut oina lairiba MLA loken ga puna thabak torakpada mod sanagadaba miyoi singdu oina agent hapiyu MLA loken gi mingsa thibiya bamasum MLA ama chapthok chauna lairaga usit thawoi daba thabak dikhak tobigano manipur gi rajniti gi history da mamangda masum hauzik amukta fawu tauna khidriba mawongda sarkar gi mari leinaba department na nampu hapu gi mawongda irang hena thokna bo hona bigano haina MLA loken gi supporter nupi singi makedigi fongdoraki Makasa tarapoy to papom Rims ki director giyum da bom pokahalamle ngasi numidang pung nipan makairam tawad Impal Police Station gi manungsan no uripaw ahantim laikai da leiba Rims ki director Professor S Santa giyum da sakhangdaba singna bom lang sinduna pokahalamle adubu thawdo duga kanagumba amata asu apan yaukidre hairi thawdo thokpham dagi phangmo pawna hairibina director Professor S Santa gi yum gi security oina Impal Police Station gi personal ani duty taraga leibani ngasi pung nipan makai rom tabad sakhangdaba singna bom adu lambi digi langsilamani thawdo adu da bom adu Professor Santagi yumgi pukri taraga pokai khibadigi kanamata asu open nangkidi bom pokai ba matam adu Professor S Santa masamakti yum daliti Rims ki quarter da leibani director Professor S Santagi yumasi lambi ga tainana leibana miyam satok ta sin taunabada bom adu kanana karamna langsilam libano haibidu duty taliba security personnel singaduna kadimata khangaudre haidi hansu paus na pali director asigi yumgi get CCTV camera ani install tawi awangnom da olaga panba camera adudi karimata defect leti uripok main road lom dagi changlak pasing camera adu da ningthina record tawi adubu
Makharum thangmada on CCTV camera adudi function tawdre aduna makharum digi lakpa gari sing natragana mi yamata report aw ngamdabana thawdo dugi matangna security gi maike digi video footage amata phangdabana thawdo dugi matangna sapsana karimata khangma ngamdre hain spali auto papa amadana North East the forest area si sahi kulungi matamashida Delhi gi saru ahum sawa area mangkre Hawkibase English singaniga amadagina English singaniga kunga mathogi matamashida Lebasi goina North East region digi square kilometer lising mariga sahunga yangkai gi primary forest area ama mangkre mangkriba forest area gi size asi Delhi saru ahumlom sawa area ne Delhi gi park sawa si subnagi square kilometer lising amaga samliga marfuga mari khaktani haina Global Forest Watch ki dataman haidi Global Forest Watch GFWC Malem Gyoina Lairiba Forest ngasi monitor tawnabagi open source application amani GFW gi data matungina North East region da Arunachal Pradesh na forest mangkhibagi sang si khwaidagi hena wangi state asida square kilometer lising amasani gi yangkai gi forest area ama mangkhre masigi hek mathangda Tripura da square kilometer lising amaga sama duga Assam da square kilometer satruka kuntragi prime forest area mangkre masina climate change da ang pangsa thingpiri North East ki lairiba ata state sing so hairiba sei kulungi matamasida prime forest area kya mangkre Manipur da hairiba matamasigi manung square kilometer samriga humphugi prime forestar area Meghalaya da square kilometer samriga yangkai Nagaland da square kilometer samga tara aduga Mizoram da square kilometer samga yangkai gi prime forest area ma mangkre North East region dagi prime forest area simang kibasi lam square kilometer lising humdraga nipan ga samriga kuntraga nipan pak sauba Assam gi saruki sada 5.54 gi sangi Assam gi minister Himanta Biswa Sharma na hakibada major forest area kaya mang kibasi na ising isaun singba natural calamity thokpagi asobu maramamani maramaduna forest department gi maike digi local miyang kusamnaduna lamkhopse libising tak thokpaga loinana Paksana uwa thaduna forest area singasi ningthina semgatpa mathoktai forest department gi maike digi hawkiba sei kharagi matamasida Kaziranga national park khatamak miyeng thamduna thabak tawduna lakiba adugi muhutta paksana atai forest area singda sumiyeng sang mathoktai hanasu pausna palakli makasa tharapoina to papaw mana Kerala da Maheiloi ama NEET exam thadringai gi mangoinana innerwear namduna lakhok hanbadigi wathokoi Kerala gi Kolam district leba miyoy mana maki masanupina NEET exam center parikya thabasa invigilator gi maikedi gi metal detector sizinaduna check tawbra Phinungi Phi bra hook yauri bada khongla I haibagi damak namduna lakthoanthre haina complaint tawkhre thawdo duga mari leinana human right commission gi maikedi gi Kolam rural ASP da investigation sathaduna numit taraga mangani gi manungda report piraknaba khankhre miyoy duna Kotara Karan police station file tawraki ba complaint adu hairibana maki masanupi yauna NEET exam thagadaba nupi Maheiloi kya Sathamangalam examination center sangdringai ki mamangda Phinungi Phi sing laphuna bakhan ki complaint adu makhatana hairibana Maheiloi sing adu mentally oina torture toki National Test Agency ki makedigi Phinungi Phi sing laphokadabani haiba dress code amata thambalaki NEET exam thabala ki ba Maheiloi sada maudradi Makogi Phinungi Phi singadu exam center sangdringeda lautholaga store room da thamna bakhan ki hari victim oiraba nupa sigi masanupi na phongdo kibada NEET exam thana bagi exam center da sangbara duty taribu singa mental detector sizinaduna check tawbada Phinungi Phi bragi hukadu detect tawbagi sangthuki maduda check tawribu singaduna maki Phinungi Phi adu lauthona bakhan ki NEET exam adu buthaba lakiba nupi candidate chada maudrarom Phinungi Phi sing loina latholaga store room na thamanki masina candidate sing aduna exam pibida mentally oina disturbance kya ma piki hadi marasida center in Kerala's Malthoma Institute of Information Technology ki maikeri thawdo adugi daita makoina low habi yakidre Maheiloi sing na mentally torture tawkiba aduna maramoyga Maheiloi sing aduna exam adu yamna free oina masala nuain thaba habidu ikidi Maheiloi khradi innerwear gi hukadu kakthatlaga kishillaga litpasu yawki hairi thawdo sigu mari lainana police ki maikedi gi victim sigi statement lobuga loinana makhatana investigation se tharagani hairi
Kerala Minister of Higher Education R. Benduna India Today TV da phongdokiba employees to National Testing Agency na employee tawbani maram aduna central government na sabsabe action lawhadgdabani Kerala government ki maikaygi thawdo sigi matangna National Testing Agency amasum center CE na ba thawang tawri thawong aduna Maheiloi singi psychology da impact pi duna exam adu ningthina attend tawbangam khide thawdo sigi matangna investigation tawre National Testing Agency amasum center CE duna asiguma thawdo si matungda amuk hana thondana ba takshilagani haidhen spali makasa tharak poina sanalaiba poksi da phong maruiba pawkhara lairabana namba laiba sigimi amna asawu se thing pigadori GST wong khalakpana India tangai phadaba polam singi mamal hengatkhre hauki bajun thad Chandigarh Union Finance Minister Nirmala Sitharaman Mayai tangba lawduna pangthokkiba 93 suba GST Council mitta lepnakiba matungina ngasidagi leibak sinba thung anawba GST gi rate sanaba hokre anawba GST gi rate asida tangai phadaba polam amadi thabak makhal singi ahen ma tax kaya marum lawba horakpasina lairabana namna leiba sigmi amna asoba saiking mati piragani haina maike kyadagi phongdoknarakli leiba sida GST gi sang nauna leblakpa sida hana GST suno loram daba polam amadi thabak makhal sing nauna GST lokhalakpa mati hana loram basangdagi hena wangkhalakpa sida maike kyadagi mangjununa yaningdaba phongdokna khiba rekrabani ngasidagi hawduna GST gi mamalong khalakhraba polam sing adudi Tiana sahaba thang samas fokna singba polam singda hana GST asi sada taragani thu khakloram badu anauba wareb sigi matungina sada taragani panakre cycle pump ising singnaba pump centrifugal pump na singba pump makhal sing asi goine su hana sada taragani thu loram badigi sada taragani pani hengekre peketa handuna lakpa hawai singwai madi atana singwa polam sing asi su hana GST loram da badu sada manga lawba hokre sangom afamba lasi dahin sing sangom saba polam sing asisu hana GST loram da badu sada manga lawrakani LED lamps light circuit board na sing polam sing asisu hana GST sada taragani thu loram badu sada taragani pane hengalagani solar water heater digi hana GST sada manga loram badu sada taragani thu hengalagani Laiting damak semdok sadoglaba diamond singdigi hana GST sada 0.25 loram badu sada 1.5 ta e-waste gi hana GST sada mga loram badu sada tarakani thuri hengalagani hotel gi ka wifi gi hana GST loram da badu haujik sada tarakani thuri loragani hospital sinda lupa lising mga gi mathakta leiba phamung wifi gi GST hana loram da badu haujik sada mga lawba horagani hari nakalam ramda rockway gi kuthang na posai puba madi passenger puba gi GST asi hana sada tarakani pa loram badu sada mga da posai puba gi truck wifi da hana GST sada taragani palorom badu sada taragani thuida operation tobda season abu kusukulai singdigi hana GST sada taragani thu lorom baduna sada mangara hantaragani haidi orthopedics ka mari leinaba polam sing laibida hana GST sada taragani thu lorom badu sada mangara hantaragani hainasu pawsna makhatari atopa pawmana manipur su MLA humfumak bothadanaki July 13 masing thigani Draupadi Murmu na mai pakani Manipur gi MLA yankai ga manga gi bot fangani se minister India gi taragani thu suba president khanabagi bot ngasi thadanakre Manipur gi oina su state legislative assembly gi member humfumak na bot thadanakre Mikhal gi bot masing July 13 da thigani Manipur gi oina ballot box hayang New Delhi da thilugani ngasi bot thadanaki ba aduda NDA na puthokpu mireb oiribi Draupadi Murmu masum UPA amadi satminari ba party sing puthokpu mireb Yaswan Sinhana lamba taunari bani Manipur gi oina ngasi ayuk pung 9 taba matamda strong room hangdoklaba matungda ballot box sing lakthuga sem saraba matungda ayuk pung 10 taba matamdagi bot thadaba hoki roinana MLA humpumak numijung pung barorom taba duwaida bot masing suna thadaba loki loinana Sandal Assembly constituency ki MLA su oiribi SS Olisna aroiba voter oina bot thadaki bot thadaba du se minister nong hum beren hana gi se minister amasum opposition gi MLA o ibobi yauna MLA humphumangna makoi gi apamba mirep sing bot thadanaki Manipur Legislative Assembly gi NX building gi conference hall members sing na lakna bot thadanaki bani Mikhal asida Manipur gi oina MLA humfu amasum MP ahumna bot thadanari bani bot Hada ruba luarabaga thulapada se minister nong thomam berena permission hangbuang pakhom pire dunu makna hai
President gi mikhal asida NDA na puthok liba mirep Draupadi Murmu na sungsoi sudna mai pakane haibigi thazba yamna sauna le Manipur gi oinu su MLA yankhai gi manga sada maudra ga taret ki bot soidna fangani Prime Minister Narendra Modi na lusingba NDA na sakuliba presidential candidate asi schedule trap wiriba ashimak aikoi punamaki sathopsani ngaini tribal nupi amabu president oinaba pukatpa haibsi yamna singthani oiba khongthani Tawong asi tribal singbu sawat padanatana nupi da henba matik mayai shinaba haiba BJP gi lenga ki pandamada thabak to onthokpani haina rawi nakalamaromna mikhaladu da bot thadaba lakiba Manipur gi opposition leader Okrum Ibobin hai India asi democratic socialist leba ama oibana masida tribal Hindu Muslim Christian haibna singba thoidokna khena bleki asiguma wakhalon asi leba asi opposition singi marakta mamidadi opposition parties na sawaliba yes one sina si leba sigi president oibida yamna matik chaba misani maram sina leba miyam amadi leba sigi legislators singna hadagadariba board asigi maraiba punna yengmina ba pami haina sukma makhata ki makasa tarak poina to papamna swine fever oksagi kaithil sauna se thingpiri Manipur gi tungan mafam kya African swine fever sandorapadigi lamdam asida oksa kakla yonbagi sintham paijaba miyoi sinda sauna se thingnangle mafam kharadi oksa yonbu dukan sing thonglo nare Manipur da African swine fever si Tamjong district ki Grihang da sandoraktuna mafam madru oki phama mad ok mathang sikraba matung Kaksing district ki manung chanba hianglam da leba ok phama mada laiset asi amuk sandorakibani Madugi maka tarakpada Bisnupur district ki manung chanba leimaram da leiba ok farm amada laiset asi sandoraktuna ok ya sirakpa loinana madugi mathangda Imphal West district ki Sekmai thanga kaithilda laiset asi sandorakpadigi mari leinaba district administration na epicenter dagi kilometer amagi akoiba maphambu affected zone amasu madugi wangmada kilometer mapan bona surveillance zone hani lapthuktuna control area oiriba Sekmai thanga lekaidigi ahing mana tergana sibok puthok pada athing thamduna laki loinana mafam singadura oksa kakpa yuan ba masum ok machinjak na sing yuan mada athing thamduna laki bani Manipur gi mafam kya da African swine fever lesi sandora pasina mara moraga oksa yolaga sendalambi thizari ba miyation sound se thinangle lesi rasi sandora pagi pau phangmari gi miyamna chana ba oksa asim leibi gi chang yamna hantharapadigi oksa asim yuan ba dukan khradi thonglo na ba yaure hanisu paus na phongdorakli Makasa tarak poina to papawna Louthok pata sajilibising nimit taraga mangani gi manung da lauthokna ba khankre Louthok pat ki sampu khongpa nataba to pumapam sing sajiliba floating homestay athapum yumna singba singa sidigi nimit taraga mangani gi manung da masana lauthokna ba Louthok Development Authority LDA na notice thoktuno khankre LDA gi project director L Bagato na thadorakpa sirol lamana hai state lenga asina Louthok ki phibam kannaba thabak thorom kya paketuna lakli adubu part asida lanai mi kya na athapum yum homestay kyamrum sajinarak pasina mohoksa gi phibam da sauna akai pa pire masigi sumathakta floating homestay singasi kanglon amata semdana salaina rakpa maramna wothok kyamrum lakpa hore maram asida di Manipur Louthok Lake Protection Act ki section 4 1920 amari section 5 ki makhada action lokhalagani sampu khangpok nataba Louthok ki atopa mafam singda semga sagali singasi masa masana Louthok sadrabadi makhata na warning amata piba tawdana LDA na paikatam thokpa loge ba thabak sing paikhalagani hari ningsingba yabadi covid ki lockdown matungda Louthok pat asida tuan ek amadi logi wang da satna kanglon amata leitana phumdi mathakta floating homestay kyamanu salairi masina thokanba amanga tamadi kanglon amata leitabana tungda oirakpa yaba phibam singi matangna marik sumna iba pawma haukiba April taraga mapanda pausi sigi ahan lamaida phongkiba lekrabani pausi gi makha tarakpu oina Louthok Development Authority na order am thoktuna part asigi manungda logi wangba lam khopsinduna semga sakali bisingasi sayolo hungi manungda masa na thoksana ba khan kiba lekrabani loinana LDA gi chairman Moirangtem Ashni Kumar na lusingba timna Louthok ki akoi bida satuna part asigi phibam kyara khane yengsin kiba sulekrabani adu moina mata madu da thokiba notice adu thabak to on thokpagi mamidi uba phangkidabani hani supali makasa tharak poina hoyelan pawdo phong mato paw khran ozo ene MLA karam siangwi mathakta file torak pe election petition gi makhata ba woyel sathragani
Handakta February amasung March tangka ani thokna pangthokiba Tourani subu Manipur Legislative Assembly ki mikalda langthabal sida akan balamba taunkiba Congress ki okram join BJP ki mirep oibidigi mai paglakraba MLA karam Shyam gi mathakta file torak election petition amasung masigi mari leinaba election recrimination petition ani amasung miscellaneous case election petition ani gi makhataba wayel ngasi chatagadauri High Court of Manipur also in petitioner oidun MLA karam Shyam amasung atopa respondent ani gi mathakta file torakiba election petition adugi number na 7 of 2022 ni petitioner gi maikedi election petition asi file torakibaga iroinana MLA karam Shyam gi maikedi ki sumangna petitioner oidun ozo amasung atopa mi ani gi mathakta election recrimination petition number 5 of 2022 file torakibani masi khaktana tana election petition asi gi mari lainana petitioner hizam Somarendro na su ozo amasung atopa mi ani gi mathakta election recrimination petition number 22 of 2022 file toraki aduga election petition asiga mari lainana CEO Manipur gi maikedi gi MDS Dolat Khan amasung MLA karam Shyam mathangsina ozo amasung atopa mi ahum amadi mi ani gi mathakta file toraki bana miscellaneous case election petition number 17 of 2022 amadi 9 of 2022 ni hairian su paus na palakli makasa tarak poina to papaw mana positive yamna thengnarakpadagi hidak kapham sin krik krik inare rims ki di staff matik sadabadagi nongmada mi isani gi yankhai digi hena kaptre anova positive case maudra thengna ki active case singi masing sangaga kuntra ga tare sure Manipur gi miyam COVID vaccine gi ahan dose amasum anisuba dose kapthokpagi thabak horakpadagi suti numit amasum numaijung numit hairiba dose ngasi kapthokpagi sang yamna nimlamlaba su khanghaudana nungti gi thengna ba anaba positive case masing yam khalakpa masum masina maram oiraduna active case gi masing yam khalakpadagi hida kapham sing numina krik krik inaba horakle adominama rims ki vaccination center dadi layengsang institute asigi hida kapkadabi staff matik sadabagi nomada vaccine dose ani gi yankhai digi hena kapangam dre suhairi atoba pawmna miyo ama nungena kaptona hatkiba molecule Sharma IPC gi section 302 gi makhara charge tawre ngasidagi na sai ani rongi mamang pumja English ngani kungi November kunga mathoi gi ayuk pung mapan makhairom tarakpada cinga mathak ngakra lairak laiba guru mayum Birusandra Elias molecule Sharma sai hundraga ni thoi apopale kidraba Ji ibo pisakna maka kulup amatada laiminaba mari mata thokpa guru mayum Surya Kumar apokpa ji gopebu maki sumang laiba lasang manakta laidingaida lumlaga numaina kaptano hatkiba thawdok mari lainana molecule Sharma gi mathakta IPC ki section 302 murders amasum 447 yauna arms ki section 2025 AB gi makhata woyel sathanabgi dama charge frame tawkre suhaidi ma ki mathakta charge frame tawnabigi hearing April 18 English ngani kungani thuda pangthokibane duga numit asida reserve tawduna thamlakiba charge hearing gi order na ngasi session judge Imphal West Guneshwar gi kona ma ki open court laktokibane haina spalli makha satara poina to papawna Thabal district pumba ban kauragani JC Waithok sangom sang singyara taramliba yumsing asigi miyoy sing asuki mati ware yumsing asi lenga ki order gi matung ne thugai khraba sung asi fawda lenga ki meke digi mating ama fawba pangma letri maramaduna awa taraba sing asi yengbiraga oithok piyaba lambi amam sembi na JC gi meke diga haijari karigumba haijari buwa masi July 19 faw gi manung na thabak to onthok piraktrabadi Thaubal district pumba ban kauragani haina joint action committee against the lands eviction process of the Waithok sangom sangsing areas ki co-convener naurem memana thadurakpa sirol amana phongdurakli Lushilakpo in a mamma tentak na thamsage Isel Express the Kilokasaraga Har Pangdabagi Wahau the Impal East DAO the office the Miam Iran Hokre Low Ubagi Yamna Kuyo Narava Matamash the Low Mission Uria Matiksana Pangdabagi Tuan Mafam the Ihomati Iran Kat Hokiva Sigimanusana Nasi Impal East District Agricultural Officer Low Mikiana Makogi Token Enrollment without the Havi Hoda Iran Hokre Pauchna makatana ngasi angan madigi lomi singda makogi Aadhaar card paidana enrollment gidamak district agricultural officer DAO da queue leptuna laina kibani adobu enrollment gi process adu tapman madigi iranga da thukibani iramasi matana district agricultural officer laltimang dongel na phongdo kibada agriculture minister gi advice matungina urea distribution Sialama thasigi nipani gi hangdoktura numit adumaktadagi enrollment gi process horakibani adumapo urea gi stock leitaba maramna lawmi singna yenthokdana lakibani
ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯒ ꯅꯤꯊꯣꯏꯗ ꯌꯨꯔꯤꯌꯥ ꯕꯦꯛ 3,900 ꯂꯥꯛꯄꯗꯒꯤ ꯏꯟꯔꯣꯜꯃꯦꯟ ꯑꯗꯨꯒꯤ ꯇꯣꯀꯟ ꯑꯣꯔꯗꯔ ꯀꯥꯏꯗꯅ ꯆꯩꯁꯤꯡ 18ꯗꯒꯤ ꯑꯔꯩꯕ ꯌꯨꯔꯤꯌꯥꯁꯤꯡ ꯑꯗꯨ ꯌꯦꯟꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯗ ꯑꯦꯂꯣꯠ ꯇꯧꯕ ꯍꯥꯔ ꯕꯦꯛ ꯃꯁꯤꯡ ꯑꯁꯤ 5,000 ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ 3,900 ꯈꯛ ꯂꯥꯛꯄꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁ꯭ꯇꯣꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫